Mikok Thibagi Thabak Pangthok Tringaida NRC update Taugadabani Haiba Wafam Gi Matangda Laingaki Firep Amata Fongdok Raktrabanina Self-Enumeration Gi Thabak Tauram Pumnamak Boycott Toure Haina campaign for just and fair delimitation Alauk Thokre. Ngasi Wangkaida Leiba CCSK Gi Office Ta Pangthokiba Paugi Mifamda CJFD Gi Convener Jitendra Ningombana Makataraduna CJFD na Laipak Miyam Galoinana Taliba Wafam Sing Asigi Matangda Mayak Singba Thaza Warol Amata Lengak na Pidabana Tha Asigi Lakliba Tang Taragatareti Masiga Iruinana Hayengdegi August Taragataruk Fauba Wangkai Angom Laikai de Leiba United Youth Club Ki Complex Mamangda Ayuk Nungtil Numidang Kaidana Wakat Mifam Famduna Aikogi Wafam Sing Taksin Gani Haukiba August ki tang taret amadi Nipanda Home Department amadi Manipur State Population Commission na punna sinduna demographic profile of Manipur haibe hiramda pangthokiba seminar ga loinaba wata nabagi mifam aduda CJFD sarukya kiba akhang ai amadi mari leinaba pumnamakna NRC update taudrabadi mikok thiba langani haiba wafam thamkre amadi Home Department amadi Commission nasu wafam asi hakchin lauki seminar adugi recommendation sing fongdok tabagi mathakta laingak na wafam amata lauk thokpa laite CJFD gi oinadi NRC update taudrabadi mikok thiba yaroi no NRC no census haiba firep asi hongba leite lagliba August tara dagi taraga taruk fauba Manipur gi miyamna isa gi akoiba mafam singda wakat mifam phambiu loinana numidangda mafam amadi matam yenglaga maira khongchat chatpiu amadi mari leinaba MLA singda taksin khongjang changsinduna wari sanabiu haina Jitendra Ningombana fongdoki October yada wafum makangasi Manipur Miam Kanglay Miam Fumda, Botching Umsung Tamda Biriba, Pumnamaki Yang Jarakanda, Aikoi Manipur Miam na Taliba, Yakoi Lamdam Sileba, Yelomi, Kananaba, Aduka Manipur Labor, Manipuri Singsi, Kananabakdamukta, Asingba Manipuri Sing Kandup, you Hibado, Makoina Yadrabanina. Manipur Sing Kadoga, Mitop Sing Kadopodo, Aduki Poto, Tobu Haibu Yadrabanina, Hayeng Tang Taraga Teretagi, Makuni Satagani, Haiba, Aikogi, Census Asset, Akoi Manipur Miam na, Boycott Toure, Hedana, Ahan Mada City.